जरी मैम पुनमको मैम थोबनेली कपल की चैनल ने तराम नौचरी मैम ngasisu अनौबा अपडेट ओइबा वीडियो म पुदुन लाक्सरे मैम खितंग थेंगदोक जागरे वीडियो से अइना सेबजबसे अदुबु हाइदि वीडियो से अइ मथंग नाइना दुम थांगनिबगी हाइदि कनोना हाइदि को वाखलना ने दुम थांगाचरकपनि मैम वारो बिबा यादे थांगपदा सो हाइदि थेंगी खोले हाइना वारो बिगन मैम हाइदि सोइखिबा कया यावरबसु मैम नांगपिगने खल्ले ngasiगी वीडियो से सही 35 मपुंग फारिबा लाइश्रम मालेमnganbana माकी मयुम मनाक्ता सखंगदबसिंगना नोमै कापतना हटलमी हाइखिबदो मदुगी मिहाटपदो हुजिक फंगले हाइरि मिहाटपदो फागतपा ngamle aina दुगी मतंगदा ओइबा वीडियो ने अदो मयाम मसिगी पाउसे अमु मयाम मखाता बतामिनरसी हौखिबा नुमित 10 February 2025 ता मोइरांग कंपो अवांग लेकाइदा लेबा सही 15 खक्ता ngairiba lasam malemnganbabu masagi mayum manangmaktada nongmaina kaptuna hatlamba adu UNLF ko mari leinade mihat asida senariba miyosing khangdokpa ngamle makhoibu party na seirak piragani lasam malemnganba mihat UNLF ko mari leinade mara leiba miyosing party na seirak piragani haibagi matangda United National Liberation Front Department of Publicity and Education ge press release ama thadorakli madudi lasam malemnganba mihat UNLF ko mari leinade mara leiba miyosing party na seirak piragani hokhiba numit 10 February 2025 ta moirang kampo awang likai da leiba sahi 15 khakta ngairiba lasam malemnganbabu masagi mayumgi manakta nongmaina kaptuna hatlamba adu UNLF ko mari leinade mihat asida senariba mioi khangdokpa ngamle makhoibu party na seirak piragani thodok asigi matangda UNLF na thijinbadagi khangba ngamlakpa marik sumba wafam khara leibak miyamda thamjari mihat asibu sathariba main culprit asi huining sumbam yumlingba allies poiringanba lamboi khul imphal isni poiringanba hariba misak asi 2009 ge July thada MPA gi 35 batch ki BMT phangkiba mioi ni mahak MPA gi BMT phanglabasu MPA ma oibada matik sadabadagi party thadoktuna sen ki madugi matung May 3rd 2023 gi lan asida amu hanna party de yauduna leipak ki lan yauzagi haibadagi mahak pu sangyeng gi matam oina thakhara thabak tawhanki sangyeng gi matam da mahak na lona atopa lup amaga samnaduna thabak tawrambadagi kaukhatuna abu hanna party gi chatna kanglon gi wangwada thabak tawduna akanba warning piki Thodo adugi tungda haispoiringanba main culprit 3rd November 2024 da mayum chatnaba numit mangani gi lip piki lipki matam loiraba fawa kemta report tawrtabadagi mahakpu kokhatpa chatpada mahak mirot amadi misen amo oina lotki mahakki khungul libada atopa mafam kharada thabak tawrei haibagi pau phangbadagi mahakpu chairak pinaba party na khungul lidona lakhibani lanmi singlupna deserter amo oina lauthoki madudagi mahak asi party amadi lanmi singlup MPA ga karigumba hiram amatada mari leinadraba misak amani tamthiraba thodok asina el malemngambagi punsibu pikhamnakiba asi UNLF na akan mamongda condemn tawi Malengambana lekhidabada awamasa langhoriba imung manung awabada party na thamoi sokna saruk yazari amasung leikhidrabagi imung asida party na ngamba mateng pangjagani amaromda Manipur police na UNLF ki member ni haina thodok ani da fare haiba mioi ahum adu UNLF amasung masige lanmi singlof MPA ga karigumba hiram amatta da mari leinadei Manipur police na fare haiba mioi sing adu 8 February 2025 Chandrani di village manaki Naral Konjindagi Konsam Rolando Singh amasung Soram Ngauba Alai Sanatomba Maitei 30 years amadi 14 February 2025 ta Okram Aboy Maitei 37 years Nungoi awang lekai Imphal is asini makhoi ahum asi UNLF ki member nati kanagumba ireisa singna maranai khudong saba khara lownaba party gi ming sijinnaduna thabak tawiganu party na haijari wafam asigi wangmada thabak tawraklabadi tawrakliba mioi adu party na leibak miyam gi damak yengduna seirak pigani thawai gaise kasu mawa launadreba khogi mi hatpa gaise khogi nga macha hatpa gumna phunghat ha hujikta kaina idi masada khulai amam yausalaga adi khulai amam pairi haiduna afau sadana mi bu hatning samoida hatpa maral se karino karano thigattingagi alan achum khangni panghan hatpiba aduga masagi chahi kun phawba phadriba masagi manawgumna khanba ngamdaba mi hatpa nangse nangsu usigi chairak se chap chabi pigadabani UNLF na ahakpa chairak pini haikhre masigi mi hatpa se pigadabani kaigino haibadi
kana haidi kana lali kana chumi haido thigatnaraga kanda haidi mido haidi fuba chaiba yai haidi makhungda ta oiraga su nomaido kapammo kaino haidi migi thawaibu kasu leitana khanba migi mamagi mathadagi machabu shetlaga mullaga nakhoina tawribado nakhoisu adugi chaina do phangakhinebako haidi mama amna machado ngasi dumaina haidi khanghaudana haidi machado mamit mamangda siduna tana leiba machado uraga mamadun thawai chakna kapibado ngasi nangsu dumaina siba matangda nangi namadun thawai kyam chakna kapkani nang poiba ima ipado khandaba nangi imung manungi khandaba haidi nang nasa haidi wakhal khandaba ngamdra chahi 35 ta suriba nupa machado da nakhoina nathongna puthoga kari kanabage nakhoida kari kanaba lake mi thawai amuktang pokpa mioi mapokneba sidai sida nusi chanana hingminage haidi amana ama haidi ngakpibam thokpodo akhoi de leinadrebako kainodi akhoi meiteise asumaina sum ama mama khoi masen hatnadana akhoi masen badanam tawnadana adum leinaba haitarebako mase khoi meitegi chatnabini haiba tare aduna kukina kai hai hujik ko akhoi meitegi jammo leina haireba maramse kamaina karidagi hairino haibase nakhoina sana khataraba paw asina mayam baris haiba mioi asina mahakta pabung birena hatnaba hotnai haibagi matangda video ase amuk hapjarakpani mayam asigi video amasu amu yengminarsi kana lali kana chumi haibado akhoisu khangpo nate haidi mitna uhaudabanina ko haidi mayam warobiba yade sigi makhataba video jengminarsi birena hanaba kara khonai na khumo khangne mangolga potumati ngaiden simsida soigre lamgre habili poto hayu habada masu haire haire moi imung manung loina mang haire ado madi lal habse mai masinda di haide politics ta change na dum haile ado koina politics ta chang banate nang haire poto pa sama biraga kadai da mi pham phamanduri habigi poto da khakang wangang na si akoi di amana tharak pa leite amana satlu haiba leite ima event je manara kanda haunaru ba leitana saung badagi thamoi sokpadagi sukyamna awaba khangaga mana smai haibasi pende na koije muat amata oina manarakanda laksabani ngasi aikugi lamdam asi aduki matik yamna kuiraba losinma naidraba landform amada leidiba asida ima ibel kaya aman isagi oijaba thadoktuna ima leba kandaba yade isasi sokpa yaroi haiduna yamna kanna ahing nungtil khangdana honariba thamoi sengna hotnaba ima ibel kaya amatana pik thanduna leiraba lamdamni masigumlaba matam asida Hauzik oina leiriba leba asigi electoral politics ki oina leiriba party ki oiba politics asida miui kharana yausinduna ima ibel makhataba video amana lan marak sida maina brang hauringi tanja asida ima lebak se ingthana ba honabagi crore mari donation tawraga CM oijage haina leitaba leitringai cherakta MLA da fake call amana crore mari donation tawraga CM oinaba haina tawrakpa fake call asina henna miyamda charangna pairiba BJP ge MLA kharada sasinaba phone call kaya tawrakpana makhoibo hauzik oiriba political gi charangnaba asige khudong saba lauduna lan lamjingnaba honare haina wakat lakpadagi Imphal police station na FIR ama lokhatke FIR asige makhada police na investigation chathaduna masida chenariba sing fanaba akanba khongthang lokhatpaga loinana aingi oiba chapchaba cherak phangangani hairi Manipur gi chief secretary Prashant Kumar Singh na mamang sayolda tonga sing asini miyam asigumba mayam sina haidi lanje karamna loisangani haibasu amana ama CM oininge amana su CM oininge aina habadi crore mari duna donation tawrido haidi crore mari donation tawraga nang CM oiningi do CM do oraga nang haidi pabung birena puriba phamdo paklau puba ngamdoi na CM oiba kaise phagini lai ne na khadokna base karino ne na koksing do jawdra haiba nangi paisa duna nang CM oiba phangani ena haibase haidi wakhaluda khaluri seng mangang machagi kokne bako ado kai haitare akhoigi kano singse akhoigi maitai se kai haitare asaw sang oining malle bako haidi masa pamdan asoba pamadi kai kanagi han horaktorimi haidi direct asoba da kage haibase akhoi maitai da leyeba aduni akhoi maitai di ahawba charingi da phajaba setlingida haidi lufowre
ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯥꯇꯤꯗꯤ ꯅꯪ ꯐꯖꯒꯦꯔꯥ ꯐꯖꯔꯣꯏꯒꯦꯔꯥ ꯑꯍꯥꯎꯕ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯒꯦꯔꯥ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯏꯍꯧꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯈꯣꯡ ꯆꯪꯖꯗ꯭ꯔꯥ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯁꯦ ꯅꯠꯇꯦꯕ ꯑꯍꯥꯎꯕ ꯆꯥꯊꯣꯛꯄ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯃꯥꯡꯍꯜꯂꯦ ꯐꯤꯗꯨꯛ ꯑꯝꯗꯕꯨ ꯂꯨꯄꯥ 10,20-30 ꯄꯤꯅ ꯏꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯀꯤ ꯐꯖꯕꯩꯗꯃꯛꯇ ꯐꯤꯔꯣꯟ ꯆꯥꯔꯣꯟꯗꯣ ꯃꯥꯡꯉꯒ ꯀꯔꯤ ꯀꯥꯟꯅꯒꯦ ꯁꯤꯅꯤꯗ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯍꯥꯏꯕꯕꯨ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯕ ꯍꯣꯠꯅꯅ ꯂꯩꯌꯦꯕꯀꯣ ꯑꯗꯒꯤ ꯆꯥꯔꯝꯗꯥꯏꯗ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯥꯡꯕ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯆꯥꯕ ꯊꯛꯄꯗ ꯇꯨꯃꯤꯟꯅ ꯆꯥꯅ ꯊꯛꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯣ ꯂꯩꯇꯦ ꯒꯪ ꯃꯌꯥꯡ ꯀ꯭ꯋꯥꯛ ꯑꯗꯨꯃꯥꯏꯅ ꯃꯌꯥꯡ ꯀ꯭ꯋꯥꯛꯅ ꯀꯔꯤ ꯍꯦꯜꯂꯨꯅꯤ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯆꯥꯔꯝꯗꯥꯏ ꯊꯛꯑꯝꯗꯥꯏ ꯖꯧꯔꯦ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯒ ꯂꯥꯎꯔꯤ ꯏꯖꯠ ꯁꯔꯥ ꯑꯣꯏꯅꯩꯌꯦꯕꯀꯣ ꯁꯤꯅꯦꯕꯀꯣ ꯇꯨꯃꯤꯟ ꯇꯨꯃꯥꯡꯅ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯅꯗꯦꯕ ꯇꯨꯃꯤꯟ ꯇꯨꯃꯥꯡꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯅꯦꯕꯀꯣ ꯇꯨꯃꯤꯟ ꯇꯨꯃꯥꯡꯅ ꯇꯧꯔꯒꯗꯤ ꯈꯪꯗꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯁꯦ ꯀꯅꯥꯅ ꯈꯪꯒꯦꯕ ꯇꯣ ꯈꯪꯗꯅꯕꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯉꯁꯤ ꯑꯇꯣꯞꯄ ꯖꯥꯇꯤꯅ ꯀꯨꯀꯤꯁꯤꯡ ꯈꯪꯗꯦ ꯑꯦꯅꯤ ꯖꯥꯇꯤꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯇꯨꯃꯤꯟꯅ ꯊꯣꯛꯅꯗꯤꯉꯩꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗꯤꯗꯣ ꯅꯠꯇꯦ ꯑꯦꯛꯗꯝ ꯋꯥ ꯂꯥꯎꯅꯔꯒ ꯑꯦꯛꯗꯝ ꯍꯥꯏꯗꯤ ꯁꯪꯀꯥꯁꯦ ꯐꯥꯛꯇꯣꯛꯅꯔꯒ ꯄꯦꯟꯖꯕ ꯊꯃꯣꯏꯁꯤꯒ ꯀꯣ ꯍꯥꯏꯗꯤ ꯑꯩ ꯃꯉꯥꯏꯔꯦꯅ ꯆꯠꯄ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯅ ꯑꯩ ꯃꯉꯥꯏꯔꯦꯅ ꯆꯠꯄ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯈꯜꯂꯤꯉꯩꯗ ꯄꯨꯊꯍꯧꯔꯦ ꯑꯩꯒꯤ ꯀꯣ ꯑꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯂꯥꯟꯁꯦ ꯌꯥꯎꯔꯨꯕ ꯅꯠꯇꯦ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯀꯣ ꯍꯥꯏꯗꯤ ꯇꯥꯔꯤꯕ ꯃꯌꯥꯝ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯎꯔꯒ ꯀꯞꯄ ꯂꯥꯎꯕ ꯃꯌꯥꯝꯗꯣ ꯎꯔꯒ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏꯁꯦ ꯆꯥꯛꯆꯔꯛꯏꯑꯕꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯀꯅꯥ ꯊꯋꯥꯏ ꯆꯥꯛꯑꯣꯏꯗꯣꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯍꯥꯏꯗꯤ ꯂꯥꯟꯗꯥꯔꯛꯄꯅꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯧꯔꯤꯃꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯉꯦꯕ ꯀꯅꯥꯅ ꯍꯧꯔꯤꯅꯣ ꯀꯅꯥꯅ ꯍꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯦꯕꯀꯣ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯤ ꯃꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯁꯦ ꯃꯣꯏ ꯃꯁꯥꯅ ꯈꯪꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯇꯦ ꯍꯥꯏꯁꯦ ꯅꯣꯏꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯀꯥꯏꯅ ꯃꯁꯥꯅ ꯍꯥꯏꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯒꯠꯆꯔꯒ ꯆꯥꯎꯖꯕ ꯀꯨꯀꯤ ꯁꯥ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯇꯨꯃꯤꯟꯅ ꯊꯕꯛꯁꯦ ꯇꯧꯅꯕ ꯍꯣꯠꯅꯧꯕ ꯂꯥꯟꯁꯦ ꯂꯣꯏꯁꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯂꯤꯡꯖꯦꯜ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯁꯦꯕ ꯁꯤꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ